Thongju Boroi Makhong dagi khari bomongbi Memthoibi chei humpuni thoigi yum ngarang numidang pung tara tabadu aida meina tumna chakhre panba yabadi mayadu short circuit dagi chaklakpani hairi thoidok pa sogapandi yawhogde hairi fire brigade amadi lekai gi miyoi singna kannaba honabadagi kharamakhay kanba ngamlabasu ayamba sarukti meina tumna chakhre hairi yummai chakliba yumbu khari bom Memthoibi na ELITETV da akhanana phongdorakpada yummai chakle khanglakpada fire brigade kauduna kannaba haibada ahanba lakpada ising yaudana lak e haina pendaba phongdokladuna Fire Brigade Laktungai Cherakta Lekai gi Miyoi Singna Kannaba Honaki Hairi Adubu Yumgi Ayamba Saruk Maina Chakibana Hanki Hairi Memthoibi gi imung ase nongmagi suraga talaga chazaba imung oibana aduki matik awaba thengnari Talak Pakhara Dudagi Thamjaba Leijaba Singsu Maina Chakhre Maramaduna Mari Leinaba Singna Biding Changbinaba Apel Tauke Memthoibi gi Mapuroiba Leikidre Macha Ani Machanupina Mayum Pankre Hozikna Machanupaga Mamoga Masu Singa Leiminari Haiki I use it on a way, and I work for Madame Mayana. That's a bit go when you don't laugh me there. I'm a hamburger, fishing the other, and I'm lucky. Laugh with the gift, and going up over the Apomba with to Macam Yogi there. I do Miami, the Mata, Savannah, I do telling idea to Macam Yogi. And the Dagi, Bupa, alam mana tahu masuk panjang, pasal macam orang yang macam jalan kita bahasa, agak juga singgah ke pasiku kari nasi air seperti, doanya kalau tumna chakhre, air tumpeng ka dagi, orang hajar, kalau mulut chakhre air juga ini berfisi, nanti kata orang, kalau air macam saya air besar kerana lagi cepat kami, kami yang kami lah, kalau orang kami lah. Rồi tung rồi